ꯏꯔꯤꯕ ꯃꯈꯩ ꯂꯣꯏꯅꯥꯏꯗꯕ ꯈꯜꯂꯤꯕ ꯃꯈꯩ ꯂꯣꯏꯈꯟꯗꯕ ꯅꯧꯅ ꯈꯣꯡꯗꯥꯔꯛꯂꯤꯕ ꯑꯏꯕ ꯑꯏꯕꯤꯁꯤꯡꯒꯤ ꯊꯃꯣꯏꯗ ꯃꯌꯣꯜ ꯆꯣꯡꯂꯛꯅꯕ ꯁꯥꯍꯤꯇ꯭ꯌ ꯄꯨꯗꯤꯟꯒꯤ ꯄꯨꯀꯩ ꯆꯥꯎꯈꯠꯅꯕꯒꯤ ꯊꯧꯒꯜ ꯇꯧꯖꯕ ꯄꯥꯟꯗꯝꯗ ꯄꯥꯡꯊꯣꯛꯆꯕ ꯊꯧꯔꯝ ꯁꯩꯔꯦꯡꯏꯁꯤ ꯑꯏꯕ ꯊꯤꯁꯤ ꯑꯍꯥꯟꯕ ꯃꯛꯇꯗ ꯅꯣꯡꯊ꯭ꯔꯃꯝ ꯀꯣꯃꯣꯜ ꯑꯩꯍꯥꯛꯅ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯔꯨꯝꯖꯔꯤ ꯆꯠꯈꯤꯕ ꯃꯦ ꯊꯥꯒꯤ ꯅꯣꯡꯁꯤꯡ 9 2022 ꯏꯪ ꯅꯣꯡꯃꯥꯏꯖꯤꯡꯒꯤ ꯌꯥꯏꯐꯔꯕ ꯄꯨꯡꯐꯝꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯑꯣꯖꯥꯁꯤꯡ ꯑꯃꯗꯤ ꯑꯏꯕ ꯑꯏꯕꯤꯁꯤꯡꯅ ꯏꯔꯤꯕ ꯁꯩꯔꯦꯡꯁꯤꯡ ꯑꯁꯤꯗꯒꯤ ꯈꯔꯇꯪ ꯂꯧꯈꯠꯆꯔꯒ ꯁꯩꯔꯦꯡꯏꯁꯤ ꯑꯏꯕ ꯊꯤꯁꯤ ꯍꯥꯏꯅ ꯃꯤꯡꯊꯣꯜꯕ ꯁꯩꯔꯦꯡ ꯄꯥꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯃ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯕꯒꯤ ꯊꯧꯔꯝ ꯍꯧꯗꯣꯛꯆꯈꯔꯦ ꯊꯧꯔꯝ ꯑꯁꯤ ꯃꯔꯨ ꯑꯣꯏꯅ नौना चौंथोरक्लिबा अइबा अइबिसिंगी थमोइदा सैरेंग इनिंगबगी वाखल मयोल चौंलक्नबगी पांडमदा पांडमजरगा पुथोकचबनी थौरम मसिना साहित्य पुदिनगी पुकई चाखनबगी थौगल तब फंगजबगी खुदोंग चाबा फंगजरे हाइना लौजरे ngasi इंग्राजी चहिरोल लिसिंग अनिगा कुनमंगा मे थागे नोंसिंग अमा संगोलसेन नुमित की याइफरबा पुंगफमदा अपुनबा पोरमलेन मरुप असम होजाई रजिस्ट्रेशन नंबर 265 के मखादा APM लाइरेंबी चैनल ना पांगथोक चरीबा सैरेंगिसी अइबा थीसी थौरम मसिगी चामसुबा तांकक की सैरेंग पाथोकपगी थौरम मसिदा सुपना सैरेंग मंगाखा खंगतचदुना मियामगी मफमदा खुदोल तमजरी पांगथोकतुना लाक्सरीबा सैरेंगिसी अइबा थीसी थौरम मसिगी चामसुबा तांकक की सैरेंग पाथोकपगी थौरम मसिदा अहानबगी सैरेंग ओइना लौकतचरे इमा लैपाक मणिपुरगी उचोल मखालकायदा लैबिरिबी ओजानी लौक्राकपम इबेतोंबिगी सैरेंग खोंजोमगी लानफमदा हाइना मिंथोलबा सैरेंग असे हौजी तामिनरसी ओजानी लौक्राकपम इबेतोंबी मसामकी खोंथोकता खोंजोमगी लानफमदा हाइना मिंथोलबा सैरेंग असे APM लाइरेंबी चैनल बु ताबिरबा ख्वाई खिबिकु तरामना ओक्चरी खोंजोंगी लानफमदा लंपाउ चेनख्रे बजाई बेंगुन खोंगली अकी तुजुंग लैत्रबा मेजर लानगी फिजोन सेटख्रे खुत्त थंगसांग पाइखली ओजागी मतौ उबदा चिंगलेन सना मखुत अनि लोना लांथेंगनबा यावजगे ओजागी तुंग इंदुना वाहई अदु ताबदा पौना ngaikho चिंगलेन सना angang nawa oiriba bidris lami tengolga lamba paba ngamkhiroi chinglen sana takpi ganu moja wahai dudi langam phiran thetnaba nijaruge maya thang palemgi langam phiran thetnaba nijaruge palengi maya thang palem apokpi phigau sana yajari Bidis lami tengolga chacharuge lantheng-naba ओजागी मतुंग इंदुना चिंगलेन पोकपी चटखिगनु पारी येकनबगी लानफमदा मायोकनबा ngamkhiroi चटखिगनु पारी पारी छारे फाद्रिबा याद्रबदा चिंगलेन छाना चचरुरो लांगम फिरान थेलगा पलेम नाकता हलउगो ओजागी खुद पायुना छिनजखी ओजादा चिंगलेन पोकपीना बमजारानी कापसिलई चिंगलेन सना निजरई माया थंग ओजागी याद्रबदा चिंगलेन सना माया थंगबु पीबिरई ओजाना अमन नचागी
ꯅꯆꯥꯗ ꯄꯤꯕꯤꯔꯣ, ꯑꯃꯅ ꯅꯆꯥꯗ ꯄꯤꯕꯤꯔꯣ. ꯌꯥꯗ꯭ꯔꯕꯗ ꯆꯤꯡꯂꯦꯟ ꯁꯅꯥꯅ ꯄꯤꯕꯤꯔꯛꯏ ꯃꯌꯥꯊꯪ ꯑꯣꯖꯥꯅ. ꯕꯣꯡꯒꯤ ꯃꯩꯅꯥ ꯀꯛꯄꯗ ꯌꯥꯏꯕꯤ ꯊꯋꯥꯏ ꯊꯥꯈ꯭ꯔꯦ ꯆꯤꯡꯂꯦꯟ ꯁꯅꯥ. ꯕꯣꯡꯒꯤ ꯃꯩꯅꯥ ꯀꯛꯄꯗ ꯌꯥꯏꯕꯤ ꯊꯋꯥꯏ ꯊꯥꯈ꯭ꯔꯦ ꯆꯤꯡꯂꯦꯟ ꯁꯅꯥ. ꯊꯃꯣꯏꯅꯨꯡꯗ ꯈꯜꯂꯛꯏ ꯄꯥꯎꯅꯥ, ꯕꯝꯒꯤ ꯃꯩꯅꯥ ꯀꯛꯅ ꯀꯛꯅ. ꯆꯤꯡꯂꯦꯟ ꯄꯣꯛꯄꯤ ꯄꯂꯦꯝꯅ ꯃꯆꯥ ꯄꯤꯌꯨ ꯍꯥꯏꯔꯒ ꯀꯔꯤ ꯍꯥꯏꯅ ꯈꯨꯝꯒꯅꯤ? ꯏꯔꯩꯕꯥꯛꯀꯤꯗꯃꯛ ꯂꯥꯟꯐꯝꯗ ꯊꯋꯥꯏ ꯀꯠꯈ꯭ꯔꯕ ꯃꯩꯇꯩ ꯄꯣꯛꯄꯤ ꯄꯂꯦꯝꯒꯤ ꯃꯄꯥꯔꯤꯁꯤꯡ, ꯃꯔꯩꯕꯥꯛꯀꯤꯗꯃꯛ ꯂꯥꯟꯐꯝꯗ ꯊꯋꯥꯏ ꯀꯠꯈ꯭ꯔꯕ ꯃꯩꯇꯩ ꯄꯣꯛꯄꯤ ꯄꯂꯦꯝꯒꯤ ꯃꯄꯥꯔꯤꯁꯤꯡ, ꯄꯂꯦꯝ ꯑꯣꯏꯕꯤ ꯀꯌꯥꯒꯤ ꯇꯦꯡꯊꯥ ꯅꯥꯋꯩ ꯈꯣꯟꯖꯦꯜ ꯇꯥꯉꯝꯂꯔꯣꯏ ꯅꯥꯞꯄꯁꯤꯗ. ꯄꯂꯦꯝ ꯑꯣꯏꯕꯤ ꯀꯌꯥꯒꯤ ꯇꯦꯡꯊꯥ ꯅꯥꯋꯩ ꯈꯣꯟꯖꯦꯜ ꯇꯥꯉꯝꯂꯔꯣꯏ ꯅꯥꯞꯄꯁꯤꯗ. ꯈꯥꯡꯉꯝꯂꯔꯣꯏ ꯊꯃꯣꯏꯅ, ꯈꯥꯡꯉꯝꯂꯔꯣꯏ ꯊꯃꯣꯏꯅ. ꯃꯣꯡꯕ ꯏꯔꯥꯟꯋꯥꯏꯗ ꯍꯟꯋꯥꯏꯔꯔꯣꯏ, ꯃꯣꯡꯕ ꯏꯔꯥꯟꯋꯥꯏꯗ ꯍꯟꯋꯥꯏꯔꯔꯣꯏ ꯈꯟꯈ꯭ꯔꯦ. ꯕꯣꯝ ꯇꯣꯞ ꯊꯥꯡ ꯇꯥ ꯆꯪꯗ꯭ꯔꯕ ꯄꯥꯎꯅꯥ ꯕ꯭ꯔꯖꯕꯥꯁꯤ, ꯕꯣꯝ ꯇꯣꯞ ꯊꯥꯡ ꯇꯥ ꯆꯪꯗ꯭ꯔꯕ ꯄꯥꯎꯅꯥ ꯕ꯭ꯔꯖꯕꯥꯁꯤ. ꯄꯂꯦꯝ ꯄꯤꯕꯨꯛꯅꯨꯡꯗꯒꯤ ꯃꯥꯂꯦꯝ ꯐꯥꯎꯔꯛꯄꯗ ꯌꯣꯝꯈꯤꯕ ꯅꯥꯌꯣꯝꯐꯤ ꯃꯉꯛꯇꯒꯤ ꯂꯧꯊꯣꯛꯂꯦ. ꯄꯂꯦꯝ ꯄꯤꯕꯨꯛꯅꯨꯡꯗꯒꯤ ꯃꯥꯂꯦꯝ ꯐꯥꯎꯔꯛꯄꯗ ꯌꯣꯝꯈꯤꯕ ꯅꯥꯌꯣꯝꯐꯤ ꯃꯉꯛꯇꯒꯤ ꯂꯧꯊꯣꯛꯂꯦ. ꯃꯤꯂꯨꯒꯤ ꯂꯥꯏꯖ ꯇꯔꯪꯍꯧ ꯃꯩꯇꯩ ꯄꯣꯛꯄꯤ ꯄꯂꯦꯝꯃꯨ, ꯃꯩꯇꯩ ꯄꯣꯛꯄꯤ ꯄꯂꯦꯝꯃꯨ. ꯉꯝꯖꯗ꯭ꯔꯦ ꯃꯇꯤꯛ ꯆꯥꯗ꯭ꯔꯕ ꯅꯆꯥꯅ, ꯄꯂꯦꯝꯒꯤ ꯁꯪꯂꯦꯟ ꯐꯤꯖꯣꯜ ꯍꯣꯡꯖꯔꯝꯕ, ꯄꯂꯦꯝꯒꯤ ꯁꯪꯂꯦꯟ ꯐꯤꯖꯣꯜ ꯍꯣꯡꯖꯔꯝꯕ. ꯌꯥꯇꯥꯖꯔꯒꯦ ꯄꯂꯦꯝꯒꯤ ꯅꯇꯝꯄꯥꯛꯁꯤꯗ ꯅꯤꯡꯉꯥꯏꯗꯅ, ꯌꯥꯇꯥꯖꯔꯒꯦ ꯄꯂꯦꯝꯒꯤ ꯅꯇꯝꯄꯥꯛꯁꯤꯗ ꯅꯤꯡꯉꯥꯏꯗꯅ. ꯕ꯭ꯔꯤꯇꯤꯁ ꯇꯦꯡꯒꯣꯟ ꯀꯧꯁꯜꯂꯦ, ꯊꯥꯡꯀꯛ ꯐꯝꯕꯨ ꯄꯤꯈ꯭ꯔꯦ. ꯈꯣꯡꯖꯣꯟꯒꯤ ꯂꯥꯟꯐꯝꯗ ꯏꯔꯩꯄꯥꯛꯀꯤꯗꯃꯛ ꯊꯋꯥꯏ ꯀꯠꯈ꯭ꯔꯦ ꯅꯥꯎꯑꯣꯟꯁꯤꯡ, ꯊꯋꯥꯏ ꯀꯠꯈ꯭ꯔꯦ ꯅꯥꯎꯑꯣꯟꯁꯤꯡ. ꯈꯣꯡꯖꯣꯝ ꯇꯨꯔꯦꯟ ꯏꯅ ꯂꯪꯈꯣꯡ ꯆꯦꯟꯈꯤꯕ ꯑꯀꯥꯎ ꯄꯔꯩꯅꯒꯨꯝꯁꯦ, ꯑꯀꯥꯎ ꯄꯔꯩꯅꯒꯨꯝꯁꯦ. ꯈꯣꯡꯖꯣꯝ ꯇꯨꯔꯦꯟ ꯏꯅ ꯂꯪꯈꯣꯡ ꯆꯦꯟꯈꯤꯕ ꯑꯀꯥꯎ ꯄꯔꯩꯅꯒꯨꯝꯁꯦ, ꯑꯀꯥꯎ ꯄꯔꯩꯅꯒꯨꯝꯁꯦ. ꯂꯥꯛꯂꯣ ꯏꯔꯩꯆꯥꯁꯥ, ꯂꯥꯛꯂꯣ ꯏꯔꯩꯆꯥꯁꯥ. ꯆꯥꯝꯊꯣꯛꯂꯁꯦ ꯈꯣꯡꯖꯣꯝ ꯇꯨꯔꯦꯟ ꯃꯤꯠꯀꯤ ꯕꯤꯅ ꯇꯔꯄꯟ ꯀꯠꯇꯨꯅ. ꯆꯥꯝꯊꯣꯛꯂꯁꯦ ꯈꯣꯡꯖꯣꯝ ꯇꯨꯔꯦꯟ ꯃꯤꯠꯀꯤ ꯄꯤꯅ ꯇꯔꯄꯟ ꯀꯠꯇꯨꯅ. ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯒꯤ ꯁꯩꯔꯦꯡ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯆꯔꯤꯕ ꯁꯩꯔꯦꯡ ꯑꯁꯤ ꯑꯏꯕ ꯊꯤꯁꯤ ꯊꯧꯔꯝ ꯑꯁꯤꯒꯤ ꯆꯥꯝꯁꯨꯕ ꯇꯥꯡꯀꯛꯀꯤ ꯁꯩꯔꯦꯡ ꯄꯥꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯑꯅꯤꯁꯨꯕ ꯁꯩꯔꯦꯡ ꯑꯣꯏꯅ ꯂꯧꯈꯠꯆꯔꯦ꯫ ꯏꯃꯥ ꯂꯩꯄꯥꯛ ꯃꯅꯤꯄꯨꯔꯒꯤ ꯊꯧꯕꯥꯜ ꯄꯅꯥꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯔꯤꯕ ꯋꯥꯡꯖꯤꯡ ꯍꯣꯗꯥꯝꯕ ꯃꯃꯥꯡ ꯂꯩꯀꯥꯏꯗ ꯂꯩꯕꯤꯔꯤꯕ ꯑꯣꯖꯥ ꯐꯤꯖꯝ ꯏꯕꯨꯡꯉꯣ ꯃꯩꯇꯩꯒꯤ ꯁꯩꯔꯦꯡ ꯊꯥꯗꯣꯛꯄꯤꯔꯣ ꯑꯩꯕꯨ ꯀꯩꯁꯨꯝꯁꯪꯁꯤꯗꯒꯤ ꯍꯥꯏꯅ ꯃꯤꯡꯊꯣꯜꯂꯕ ꯁꯩꯔꯦꯡ ꯑꯁꯦ ꯍꯧꯖꯤꯛ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯣꯖꯥ ꯐꯤꯖꯝ ꯏꯕꯨꯡꯉꯣ ꯃꯩꯇꯩꯒꯤ ꯃꯁꯥꯃꯛꯀꯤ ꯈꯣꯟꯊꯣꯛꯇ ꯊꯥꯗꯣꯛꯄꯤꯔꯣ ꯑꯩꯕꯨ ꯀꯩꯁꯨꯝꯁꯪꯁꯤꯗꯒꯤ ꯍꯥꯏꯅ ꯃꯤꯡꯊꯣꯜꯂꯕ ꯁꯩꯔꯦꯡ ꯑꯁꯦ꯫ APM ꯂꯥꯏꯔꯦꯝꯕꯤ ꯆꯦꯅꯦꯜꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕꯃꯛꯇꯗ ꯏꯀꯣꯛ ꯅꯣꯟꯖꯔꯤ꯫ ꯑꯩꯒꯤ ꯁꯩꯔꯦꯡꯒꯤ ꯃꯃꯤꯡ ꯊꯥꯗꯣꯛꯄꯤꯔꯣ ꯑꯩꯕꯨ ꯀꯩꯁꯨꯝꯁꯪꯁꯤꯗꯒꯤ꯫ ꯅꯤꯡꯇꯝꯕꯕꯨ ꯄꯥꯝꯂꯕꯅ ꯏꯃꯥ ꯂꯩꯕꯥꯛꯀꯤ ꯑꯣꯏꯍꯟꯕꯤꯔꯦ ꯑꯩꯕꯨ ꯕꯣꯟꯗꯤ ꯀꯌꯥꯝ ꯀꯨꯏꯅ ꯊꯝꯕꯤꯈꯤꯒꯗꯧꯔꯤ꯫ ꯊꯥꯗꯣꯛꯄꯤꯔꯣ ꯑꯩꯕꯨ ꯀꯩꯗꯧꯕꯒꯦ ꯐꯥꯖꯤꯟꯗꯨꯅ ꯊꯝꯕꯤꯔꯅꯨ ꯀꯩꯁꯨꯝꯁꯪꯁꯤꯗ ꯈꯥꯡꯕꯗ ꯑꯣꯟꯊꯣꯛꯅ ꯋꯥꯔꯦꯗꯣ꯫ ꯑꯩꯕꯨ ꯐꯥꯕ ꯅꯨꯃꯤꯠꯇ ꯁꯥ ꯁꯟꯒꯨꯝ ꯐꯨꯕꯤꯈꯤꯕ, ꯑꯣꯠꯄꯤ ꯅꯩꯕꯤꯈꯤꯕ ꯇꯝꯊꯤꯅ, ꯑꯌꯣ ꯅꯥꯍꯦ ꯂꯥꯎꯈꯤꯕ ꯀꯌꯥꯗ ꯃꯤꯅꯨꯡꯁꯤ ꯌꯥꯎꯗ꯭ꯔꯤꯕ ꯑꯅꯦꯛꯄ ꯂꯥꯟꯃꯤ ꯅꯈꯣꯏꯁꯦ꯫ ꯄꯨꯟꯁꯤ ꯊꯧꯗꯥꯡ ꯌꯥꯝꯅ ꯋꯥꯠꯍꯧꯔꯤ, ꯐꯥꯖꯤꯟꯗꯨꯅ ꯊꯝꯕꯤꯔꯅꯨ ꯑꯩꯕꯨ ꯀꯩꯁꯨꯝꯁꯪꯁꯤꯗ꯫ ꯈꯣꯡꯂꯣꯏ ꯃꯔꯨꯞꯁꯤꯡꯅ ꯑꯩꯕꯨ ꯉꯥꯏꯔꯝꯂꯒꯅꯤ, ꯏꯃꯥ ꯁꯛꯄꯤ ꯀꯌꯥꯁꯨ ꯅꯤꯡꯗꯣꯜ ꯄꯣꯝꯂꯝꯒꯅꯤ, ꯄꯂꯦꯝ ꯄꯟꯊꯧ ꯑꯅꯤꯁꯨ ꯑꯩꯇꯒꯤ ꯋꯥꯖꯔꯝꯒꯅꯤ, ꯑꯩꯒꯤ ꯂꯥꯏꯔ ꯈꯥꯡꯄꯣꯛ ꯁꯪꯁꯨ ꯀꯞꯂꯝꯒꯅꯤ꯫ ꯊꯃꯣꯏꯗ ꯁꯪꯈ꯭ꯔꯕ ꯅꯤꯡꯇꯝꯕꯒꯤ ꯃꯆꯨ ꯀꯌꯥꯔꯛ ꯍꯟꯅ ꯐꯥꯖꯤꯟꯗꯨꯅ
ꯕꯟꯗꯤ ꯑꯣꯏꯔꯕꯁꯨ ꯀꯩꯁꯨꯝ ꯁꯪꯁꯤꯗ ꯀꯣꯛꯂꯔꯣꯏ ꯀꯩꯗꯧꯅꯨꯡꯗ ꯍꯦꯟꯅ ꯃꯊꯧ ꯁꯪꯕ ꯅꯠꯇꯅ ꯊꯥꯗꯣꯛꯄꯤꯔꯣ ꯀꯩꯗꯧꯕꯒꯤ ꯑꯩꯕꯨ ꯀꯩꯁꯨꯝꯁꯤꯡꯁꯤꯗꯒꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯒꯤ ꯁꯩꯔꯦꯡ ꯄꯥꯕ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯆꯔꯤꯕ ꯁꯩꯔꯦꯡ ꯑꯁꯤ ꯑꯏꯕ ꯊꯤꯁꯤ ꯊꯧꯔꯝ ꯑꯁꯤꯒꯤ ꯆꯥꯝꯁꯨꯕ ꯇꯥꯡꯀꯛꯀꯤ ꯁꯩꯔꯦꯡ ꯄꯥꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯑꯍꯨꯝꯁꯨꯕ ꯁꯩꯔꯦꯡ ꯑꯣꯏꯅ ꯂꯧꯈꯠꯆꯔꯦ꯫ ꯑꯣꯖꯥꯅꯤ ꯁꯥꯒꯞꯄꯝ ꯑꯣꯡꯕꯤ ꯄ꯭ꯔꯦꯃꯥꯕꯇꯤꯒꯤ ꯁꯩꯔꯦꯡ ꯏꯁꯥꯕꯨ ꯃꯁꯛ ꯈꯪꯂꯁꯤ ꯍꯥꯏꯅ ꯃꯤꯡꯊꯣꯜꯂꯕ ꯁꯩꯔꯦꯡ ꯑꯁꯤ ꯏꯪꯔꯥꯖꯤ ꯆꯍꯤꯔꯣꯜ 2025ꯒꯤ ꯑꯦꯄ꯭ꯔꯤꯜ ꯊꯥꯒꯤ ꯅꯣꯡꯁꯤꯡ 4-5-6ꯇ ꯄꯥꯡꯊꯣꯛꯈꯤꯕ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭ꯌ ꯄꯔꯤꯁꯠ ꯑꯁꯥꯝꯒꯤ 62ꯁꯨꯕ ꯆꯍꯤꯒꯤ ꯃꯤꯐꯝꯂꯦꯟꯗ ꯐꯣꯡꯈꯤꯕ ꯅꯤꯡꯁꯤꯡ ꯆꯐꯣꯡꯗ ꯐꯣꯡꯗꯣꯛꯈ꯭ꯔꯕ ꯁꯩꯔꯦꯡ ꯑꯃꯅꯤ꯫ ꯁꯩꯔꯦꯡ ꯑꯁꯤꯕꯨ ꯄꯥꯊꯣꯛꯇꯨꯅ ꯇꯥꯍꯟꯖꯔꯤꯕ ꯅꯣꯡꯊꯣꯟꯕꯝ ꯀꯃꯜ ꯏꯁꯥꯃꯛ꯫ ꯄꯥꯊꯣꯛꯇꯨꯅ ꯇꯥꯍꯟꯖꯔꯤ ꯑꯣꯖꯥꯅꯤ ꯁꯥꯒꯞꯄꯝ ꯑꯣꯡꯕꯤ ꯄ꯭ꯔꯦꯃꯥꯕꯇꯤꯒꯤ ꯁꯩꯔꯦꯡ ꯏꯁꯥꯕꯨ ꯃꯁꯛ ꯈꯪꯂꯁꯤ꯫ ꯍꯦ ꯇꯥꯏꯕꯪ ꯑꯄꯪꯕ ꯊꯤꯔꯨꯒꯅꯨ ꯃꯄꯨꯕꯨ ꯂꯥꯞꯅ ꯂꯩꯕꯅꯤ ꯃꯄꯨ ꯃꯍꯥꯛꯇꯤ ꯅꯍꯥꯛꯀꯤ ꯍꯛꯆꯥꯡ ꯀꯌꯥꯠꯅꯨꯡꯗ ꯑꯗꯨꯅꯕꯨ ꯀꯌꯥꯠ ꯀꯥꯡꯂꯣꯟ ꯁꯥꯊꯧꯕ ꯍꯥꯏꯔꯤꯕꯅꯤ꯫ ꯅꯛꯃꯟꯗꯨꯅ ꯎꯗꯕ ꯑꯔꯥꯞꯄꯗ ꯂꯩꯇꯕ ꯏꯁꯥꯕꯨ ꯃꯁꯛ ꯈꯪꯖꯔꯕ ꯃꯄꯨꯕꯨ ꯃꯁꯛ ꯈꯪꯒꯅꯤ꯫ ꯃꯄꯨ ꯃꯍꯥꯛꯇꯤ ꯇꯥꯏꯕꯪꯅꯨꯡꯗ ꯂꯦꯡꯗꯅ ꯂꯩꯕꯅꯤ꯫ ꯊꯋꯥꯏ ꯍꯥꯏꯅ ꯀꯧꯕꯅꯤ꯫ ꯊꯋꯥꯏꯕꯨ ꯃꯁꯛ ꯈꯪꯂꯕ ꯃꯄꯨꯕꯨ ꯃꯁꯛ ꯈꯪꯂꯕꯅꯤ꯫ ꯏꯁꯥꯕꯨ ꯃꯁꯛ ꯈꯪꯂꯁꯤ ꯃꯄꯨꯕꯨ ꯃꯁꯛ ꯈꯪꯂꯁꯤ꯫ ꯂꯣꯏꯖꯔꯦ꯫ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯆꯔꯤꯕ ꯁꯩꯔꯦꯡ ꯑꯁꯤ ꯑꯏꯕ ꯊꯤꯁꯤ ꯊꯧꯔꯝ ꯑꯁꯤꯒꯤ ꯆꯥꯝꯁꯨꯕ ꯇꯥꯡꯀꯛꯀꯤ ꯁꯩꯔꯦꯡ ꯄꯥꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯃꯔꯤꯁꯨꯕ ꯁꯩꯔꯦꯡ ꯑꯣꯏꯅ ꯂꯧꯈꯠꯆꯔꯦ꯫ ꯏꯃꯥ ꯂꯩꯄꯥꯛ ꯃꯅꯤꯄꯨꯔꯒꯤ ꯀꯛꯆꯤꯡ ꯄꯅꯥꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯀꯛꯆꯤꯡ ꯈꯨꯅꯧꯒꯤ ꯊꯤꯡꯅꯥꯝ ꯇꯔꯨꯡ ꯂꯩꯀꯥꯏꯗ ꯂꯩꯕꯤꯔꯤꯕ ꯑꯣꯖꯥ ꯊꯤꯡꯅꯥꯝ ꯏꯕꯣꯇꯣꯝꯕꯤꯒꯤ ꯁꯩꯔꯦꯡ ꯅꯨꯡꯁꯤꯕ ꯍꯥꯏꯅ ꯃꯤꯡꯊꯣꯜꯂꯕ ꯁꯩꯔꯦꯡ ꯑꯁꯤ ꯍꯧꯖꯤꯛ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯣꯖꯥ ꯊꯤꯡꯅꯥꯝ ꯏꯕꯣꯇꯣꯝꯕꯤ ꯃꯁꯥꯃꯛꯀꯤ ꯈꯣꯟꯊꯣꯛꯇ ꯅꯨꯡꯁꯤꯕ ꯍꯥꯏꯅ ꯃꯤꯡꯊꯣꯜꯂꯕ ꯁꯩꯔꯦꯡ ꯑꯁꯤ꯫ ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯊꯤꯡꯅꯥꯝ ꯏꯕꯣꯇꯣꯝꯕꯤꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛ ꯅꯣꯟꯖꯔꯤ꯫ ꯑꯩꯒꯤ ꯁꯩꯔꯦꯡꯒꯤ ꯃꯃꯤꯡ ꯅꯨꯡꯁꯤꯕ꯫ ꯃꯥꯂꯦꯝ ꯄ꯭ꯔꯤꯊꯤꯗ ꯂꯩꯔꯤꯕ ꯑꯆꯠ ꯆꯠꯇ ꯊꯋꯥꯏ ꯄꯥꯟꯕ ꯈꯨꯗꯤꯡꯗ ꯄꯤꯕꯤꯔꯝꯃꯤ ꯏꯁꯣꯔꯅ ꯃꯄꯥꯟ ꯅꯥꯏꯗ꯭ꯔꯕ ꯈꯨꯗꯣꯜ ꯅꯨꯡꯁꯤꯕ꯫ ꯅꯨꯡꯁꯤꯕ ꯅꯍꯥꯛ ꯏꯁꯣꯔꯒꯤ ꯄꯄꯥꯡꯂ ꯃꯛꯇ꯭ꯔꯕ ꯊꯃꯣꯏꯒꯤ ꯂꯩꯇꯦꯡꯂ ꯀꯗꯣꯝꯗꯒꯤ ꯍꯧꯔꯛꯄꯅꯣ ꯀꯗꯥꯏꯗꯅꯣ ꯄꯟꯊꯨꯡꯐꯝ꯫ ꯃꯁꯤꯡ ꯅꯥꯏꯗꯦ ꯅꯨꯡꯁꯤ ꯅꯪꯒꯤ ꯂꯤꯂꯥꯁꯦ ꯍꯧꯈ꯭ꯔꯦ ꯀꯌꯥꯁꯨ ꯇꯧꯔꯤꯗꯣ ꯂꯥꯛꯀꯗꯕ ꯀꯌꯥꯁꯨ ꯋꯥꯠꯂꯤꯗꯣ ꯇꯥꯏꯕꯪ ꯂꯤꯂꯥ ꯐꯝꯕꯥꯛꯊꯛ ꯑꯁꯤꯗ꯫ ꯌꯥꯔꯟ ꯄꯥꯠꯇ ꯁꯥꯠꯆꯕꯤ ꯀꯨꯂꯣꯏ ꯃꯤꯡꯂꯦꯟꯗꯤ ꯀꯨꯝꯕꯤꯔꯩ ꯃꯁꯥꯅꯧ ꯑꯣꯏꯕꯤ ꯃꯍꯥꯛꯅ ꯃꯥꯡꯈ꯭ꯔꯕꯗ ꯑꯋꯥ ꯃꯩꯁꯥ ꯂꯥꯡ ꯀꯣꯏꯅ ꯆꯠꯇꯨꯅ ꯊꯤꯖꯈꯤꯕ ꯀꯥꯏꯅ ꯃꯩꯁꯥ ꯂꯥꯡꯈꯤꯕ ꯅꯨꯡꯁꯤ ꯃꯁꯨꯡ ꯂꯥꯡꯉꯤꯅꯤ ꯅꯨꯡꯁꯤ ꯃꯥꯒꯤ ꯂꯤꯂꯥꯅꯤ꯫ ꯑꯍꯤꯡꯒꯤ ꯃꯇꯝ ꯂꯣꯏꯈ꯭ꯔꯕꯗ ꯑꯉꯥꯟꯕ ꯁꯨꯔꯖꯗꯦꯕꯅ ꯈꯣꯡꯗꯣꯏꯔꯛꯏ ꯑꯌꯨꯛꯀꯤ ꯐꯖꯕ ꯀꯌꯥꯅ ꯂꯩꯇꯦꯡ ꯑꯣꯏ ꯃꯆꯤꯟꯗ ꯁꯣꯟꯖꯩ ꯁꯤꯔꯤꯍꯔꯤꯒꯤ ꯅꯥꯝ꯫ ꯂꯌꯥꯝꯅ ꯀꯤꯅꯔꯕ ꯍꯤꯔꯝꯃꯤ ꯅꯤꯡꯊꯧꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕ ꯚꯛꯇ ꯄ꯭ꯔꯚꯥꯅꯟ ꯅꯨꯡꯁꯤꯕꯒꯤ ꯂꯤꯄꯨꯟꯅ ꯆꯦꯠꯅ ꯄꯨꯟꯁꯤꯟꯕꯤꯈꯤ ꯁꯤꯔꯤꯍꯔꯤ ꯃꯥꯅ꯫ ꯋꯥꯡꯂꯕ ꯂꯣꯏꯕꯤ ꯆꯤꯡꯒꯤ ꯆꯤꯡꯃꯥꯏꯗ ꯂꯩꯀꯥ ꯐꯅ ꯁꯥꯠꯆꯕꯤ ꯆꯤꯡꯒꯤ ꯂꯩꯔꯥꯡ ꯁꯛꯍꯦꯟꯕꯤ ꯀꯨꯂꯣꯏ ꯃꯤꯡꯂꯦꯟꯗꯤ ꯏꯉꯦꯜꯂꯩ꯫ ꯇꯝꯊꯤꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯅ ꯍꯨꯝꯕꯗ ꯂꯩꯅꯥ ꯆꯣꯏꯅ ꯀꯦꯟꯈꯤꯕ ꯅꯨꯔꯥꯛꯒꯤ ꯄꯨꯟꯁꯤ ꯄꯤꯈꯝꯅꯈꯤꯕ ꯅꯨꯡꯁꯤ ꯃꯁꯨꯡ ꯂꯥꯡꯉꯤꯅꯤ ꯅꯨꯡꯁꯤ ꯃꯥꯒꯤ ꯂꯤꯂꯥꯅꯤ꯫ ꯑꯣ ꯅꯤꯡꯁꯤꯡꯂꯛꯂꯤ ꯄꯤ ꯊꯥꯗꯣꯏ ꯁꯣꯛꯂꯕ ꯊꯃꯣꯏꯅ ꯊꯥꯗꯣꯏ ꯏꯃꯥꯕꯨ ꯀꯧꯖꯕ ꯊꯥꯗꯣꯏ ꯊꯥꯗꯣꯏ ꯄꯤ ꯊꯥꯗꯣꯏ ꯑꯉꯣꯝ ꯅꯣꯡꯕꯥꯡ ꯀꯣꯡꯌꯥꯝꯕ ꯑꯃꯠꯇ ꯄꯣꯛꯆꯕ ꯊꯥꯗꯣꯏꯒꯤ ꯅꯨꯡꯁꯤ ꯑꯃꯤꯇ꯭ꯔ ꯊꯛꯆꯅꯤꯡꯗꯨꯅ ꯑꯄꯥꯝ ꯂꯥꯡꯗ ꯊꯨꯈꯤꯕ
खोरेन ताकी लमदमदा पाम कैरेन सतीबगा हुयेन लानबु थेंनखिबा पाम यखुंगलोन किबा येबी थवाई थाकिबा थदुई मसुंग लांगिनी नुक्सीमागी लेलानी मध्य प्रदेश लेबाकी असुपति निथौगी ममोमलोई कोलोई मिंगलेंदी सवित्री मपुरोइबगिदमक असीबगी जोमराजबु लाइना मैथीबा पीकिबा नुक्सी मसुंग लांगिनी नुक्सीमागी लेलानी कसी लेकोंद साचबी मैतई कवि कमन्ना सिंगेन चार थाजरंबा लैरामऊ सोमजरंबा पुक्सेन चेपी महादेवी नुक्सीबदी नुरागी खोइदाबनी खंजब कनादा थमोई तिंगदी पिथोंगनिंग अदुबु मतारुई लैरांग कयाना सिरोन हईब खुइमुगी लौंगम लांग थुदुना लैना सोइन केनबा उरगा नुरागी पुनिंग ओनखिबा अदुबु मादेवी नंगी मक्तब नुक्सीबदी थमोई तिंगने इलमले स्वाधीनतागी मसु उलगले अमम्ब मणिपुर की समाजदा सही तरह सनी दृष्टि फंकिबा बरबस देश की श्रीबस निथौ तिंखंग तुम्बौतना खोटल बाक्सांग पोलांग ओइखिदो मंजुनरब चरेना लैतिंग ओइ अंगावबगुमना कोइने सखिबदो रिदान तन तंबनी खन कयादो वान खांखिबा अवा मैसा लांखिबा नुक्सी मसुंग लांगिनी नुक्सी मागी लेलानी जनों निथौगिदी ममोमलोई कोलोई मिंगलेंदी सीता मसानों मान मांख्रबदा जगत किरी ममो श्री रामचंद्रना अहिंग नुक्तिन तुम साब खंगदना मसानौ ओइबी महाबु थीजकिबा जगन की नरब मकोक तरा पालबरा बोनबु लाइन मैथीबा पीकिबा नुक्सी मसुंग लांगिनी नुक्सी मागी लेलानी प्रीति समार सासबी प्रीति फाउन खंगनरबी सक्की मगुन थाबदा कोलोई मिंगलेंदी हेलेन नुक्सी मसुंग लांगिदमक त्रोई समाज तुंकिद्रा ओतेलो निंग बकाइबिगी तोरबान लेप्तुना करीगी हिंग कपलिबा थवाई मबी ममांख्रबरा सिरोन लांग थुदुना कलक खमन नखिबना नथवाई मकी नुक्सीबबु नखुतमंगना मांगन करे नत्रा खंगमद्रब मैरीना थमोई खोन चालकले सरचंदगी देवदास पारु काइन वाबना थमोई लेमन ओइदनबा नुक्सी मैसा लांगदनबा युद थवाई थाकेबा नुक्सी मसुंग लांगिनी नुक्सी मागी लेलानी सकुंडलान सकुंडलान मसाबी मागी मकादा ओइनजगी हाइदुना नोंगना नोंगना लाक्चबा नुरागी वखन ओनरे मंगलम मंगलान काइखरे लैरांग लेका खुइतरे थमोई मैरी सुदना अवा तेंथा लोइनना नुरा हन्मतारेदो लोइरेदो सकुंडला कदाइदनो खुदोब अदुना कदोमदनो खुदोन अदुना लोइरेदो सकुंडला लोइरेदो सकुंडला अंगकपनि नुंसीबा अरेपनि खुन खंदुना नुंसी खुदोन तमजरुबा ओइने चावी माक्ति मिंगमदबी ओरमले नोंगना चावरब समाज की मिनोक मैसा कीबना थौरीना कैरा ओइदुना मिनोक मैसा ताद्रबा असी लमदमदा चक्रेदो नुरा मैनु पेमचादी अंगकपनि नुंसीबा नुंसी नंगी लेलासे मतांग असिदा ngasiगी chinen tabiriba khwai punambu amaka hanna tingnam ibo tombina ikok nonjari aigi sering matang asida luijare thank you पांथोक्तुना लाक्चरिबा सैरेंगिसी अइबथीसी थौरमसिगी चामसुबा तांककी सैरेंग पाथोकपगी थौरमसिदा मंगासुबा सैरेंग ओइना लखतचरे आसामगी होजाय कोबलमदमगी आमतोला खुलेंदा लैरिबा नोंथोनबम माइपाक्सनागी सैरेंग आंगांग हाइना मिंथोलबा सैरेंग असे हौजी तामिनरसी नोंथोनबम माइपाक्सनागी मसामकी खोंथोक्ता आंगांग हाइना मिंथोलबा सैरेंग असे अईगी सैरेंगी ममिंग आंगांग आंगांग नवा अपिसक नसक नतौना चंखोलिबा लाइगी मचा मतौगुम तंगांग तंगांग लबा माइथोंग तबुप तबुप लबा सओंगनी करिसु खंद्रबा नवानी कप्पा तुम्बतना नथौदांग ओई पलेम पंथौगी इरन्नी नुमित थाना nganbagum ngalragani imungi imung manggol sumangda chelarani kaphai kaphai chirik chirik khongji
ꯇꯨꯁꯤꯟꯗꯨꯅ ꯀꯞꯂꯔꯅꯤ ꯃꯃꯥ ꯃꯃꯥ ꯕꯣꯕꯣꯛ ꯅꯨꯡꯁꯤꯕꯅ ꯈꯣꯟꯖꯦꯜꯗꯣ ꯆꯤꯡꯁꯤꯟꯗꯨꯅ ꯄꯥꯡꯈꯠꯀꯅꯤ ꯂꯩꯕꯥꯛ ꯐꯠꯇꯦ ꯐꯨꯖꯤꯟꯅꯅꯤ ꯃꯑꯣꯡ ꯃꯇꯧ ꯎꯔꯒ ꯅꯣꯛꯅꯤꯡꯕ ꯀꯌꯥꯁꯨ ꯊꯦꯡꯅꯔꯤ ꯏꯆꯥꯒꯤ ꯏꯁꯨꯒꯤ ꯅꯨꯡꯁꯤꯕ ꯁꯅꯥ ꯂꯨꯄꯥꯗꯒꯤ ꯄꯣꯛꯇꯦ ꯃꯇꯧ ꯌꯦꯡꯂꯒ ꯅꯣꯛꯅꯤꯡꯕ ꯁꯦꯟ ꯊꯨꯝꯗꯒꯤ ꯑꯣꯏꯗꯦ ꯈꯣꯡꯖꯤꯒꯤ ꯃꯈꯣꯜꯁꯨ ꯇꯥꯗꯦ ꯇꯥꯏꯕꯪ ꯀꯩꯊꯦꯜ ꯀꯥꯔꯛꯄ ꯄꯨꯟꯁꯤ ꯃꯍꯩ ꯌꯥꯜꯂꯦ ꯆꯔꯥ ꯅꯥꯝꯃ ꯍꯦꯜꯂꯕꯁꯨ ꯏꯆꯥꯒꯤ ꯆꯦꯡꯂꯧ ꯎꯔꯒ ꯑꯋꯥꯕ ꯀꯌꯥ ꯀꯥꯎꯈ꯭ꯔꯦ ꯅꯨꯡꯉꯥꯏꯕꯒꯤ ꯃꯄꯥꯟ ꯂꯩꯇ꯭ꯔꯦ ꯂꯣꯏꯖꯔꯦ